ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯇꯧꯔꯝꯕꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕꯒꯤꯗꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯄꯨꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯅ 139 ꯁꯨꯕ ꯇꯥꯡꯀꯛ ꯊꯧꯗꯣꯛ ꯑꯁꯤ ꯖꯨꯟꯒꯤ ꯇꯥꯡ 19 2014ꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛ ꯅꯣꯔꯠ ꯏꯁꯠꯀꯤ ꯃꯐꯝ ꯑꯁꯥꯝꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯕꯤꯔꯄꯨꯔ ꯑꯃꯗꯤ ꯊꯪꯅꯅ ꯂꯩꯕ ꯈꯨꯟ ꯁꯕꯦꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯁꯨꯕ ꯍꯥꯏꯕꯁꯤ ꯆꯥ ꯃꯅꯥ ꯍꯦꯛꯄ ꯑꯃꯗꯤ ꯆꯥꯒꯤ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯕꯅ ꯌꯥꯝꯅ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯆꯥ ꯕꯒꯥꯟꯗ ꯊꯕꯛ ꯇꯧꯕ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯗꯦꯕꯤꯌꯥ ꯁꯣꯃꯦꯟ ꯑꯃꯗꯤ ꯒꯧꯔꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯀꯕꯤꯔꯄꯨꯔ ꯑꯃꯗꯤ ꯁꯕꯤꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟ ꯌꯥꯝꯅ ꯐꯪꯕ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯔꯤꯗꯦꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯀꯌꯥ ꯐꯪꯗꯣꯏꯅꯣ ꯅꯣꯏꯅ ꯅꯣꯡꯃꯗ ꯆꯥ ꯕꯒꯥꯟꯁꯤꯗ ꯄꯩꯁꯥ ꯐꯪꯉꯤꯁꯨ ꯂꯨꯄꯥ ꯀꯌꯥꯅꯣ ꯑꯗꯨꯒꯤꯗꯤ ꯁꯣꯃꯦꯟ ꯅꯣꯡꯃꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯈꯔ ꯑꯗꯨꯝ ꯐꯪꯉꯤꯗ ꯃꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣই ꯍꯤꯡꯕ ꯉꯝꯃꯤ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯅꯈꯣꯏꯅ ꯆꯥ ꯕꯒꯥꯟꯁꯤꯗ ꯆꯥ ꯃꯅꯥ ꯍꯦꯛꯇꯅ ꯆꯥꯒꯤ ꯐꯦꯛꯇꯔꯤꯁꯤ ꯊꯕꯛ ꯇꯧꯔ ꯀꯩꯗꯧꯗꯣꯏꯅꯣ ꯁꯦ ꯗꯦꯜꯂꯤꯗ ꯆꯠꯁꯦ ꯗꯦꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯚꯥꯔꯠꯀꯤ ꯀꯣꯅꯨꯡꯅꯤ ꯃꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯆꯥꯎꯈꯠꯂꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯤꯅ ꯀꯤꯔꯤꯛ ꯏꯟꯅꯕ ꯑꯗꯨꯒ ꯅꯣꯡꯃꯗ ꯈꯨꯠꯁꯨꯃꯟꯁꯦ ꯃꯤ ꯑꯃꯅ ꯂꯨꯄꯥ 2,000-2,200ꯗꯒꯤ ꯇꯥꯗꯅ ꯐꯪꯗꯣꯔꯤꯝ ꯁꯤꯗꯁꯨ ꯃꯇꯝ ꯃꯥꯡꯉ ꯀꯩꯗꯧꯗꯣꯏꯅꯣ ꯁꯣꯃꯦꯟ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯩꯅꯔꯣꯏꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯒꯤ ꯊꯕꯛꯅꯤꯗ ꯑꯩꯈꯣꯏꯗꯤ ꯏꯕ ꯄꯥꯕꯁꯨ ꯃꯌꯦꯛ ꯆꯠꯇꯦ ꯈꯔꯗꯅꯤ ꯑꯩꯈꯣꯏꯅ ꯏꯕ ꯄꯥꯕ ꯍꯩꯍꯧꯕ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕꯅꯤꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯉꯝꯅꯕ ꯄꯪꯍꯣꯠ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤꯗ ꯅꯣꯏꯅ ꯈ꯭ꯋꯥꯏ ꯁꯣꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯗꯨꯗꯅꯦꯕ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯁꯤꯡꯁꯦ ꯅꯈꯣꯏꯗꯧꯅ ꯆꯥꯎꯔꯛꯂꯒ ꯍꯌꯦꯡ ꯃꯈꯣꯏꯁꯨ ꯐꯦꯛꯇꯔꯤꯁꯤꯗ ꯊꯕꯛ ꯇꯧꯍꯟꯒꯦ ꯍꯥꯏꯔꯣ ꯁꯦ ꯀꯥꯟꯅꯗꯦ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯅꯆꯥꯒꯤꯗꯃꯛ ꯈꯔ ꯈꯜꯂꯣ ꯁꯣꯃꯦꯟ ꯃꯗꯨ ꯑꯩꯈꯣꯏ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ आद चनरीब नीति नियम अखोइना खंगबसु नथा मदु नुंगाइरोइदा सोमे अस अइना हाइसि नोइ थाजद्रेनि अखोइदगी हेना लाइरिब मियोइ कया मरुम लोइना पैसा सेल तुम याम पाइनग्रबनि दिल्लीदे लेरिब मियामसे खुदोंग चाबा येंगदना अतोप स्टेटदगी लाक्तना लेरिनि मफम अदुददी सेल तानबा हाइबसे यामना लाइग्रजानिदा नखोइगी नचानसुसिंग खरा लेरगा पुगेसु पु अहानबगिदी नंग चसे अदुगा चनबीदु नंग खंगनीदना अदै चनबीदु नंग खंगबदगिदी नंगी नुपीसु खंगनी अदुगी नंगी नचानपीसु मखोइसु दुम खंगनी गैनो डॉक्टर इंजीनियर गादु ओइबा पामद्रो नचानसुना हेंग माइ पाकपदु नोइ पामद्राबा अस सोमेन मदु अखोइनो ओइबा हौनदेदा फरे युमजु यौसले अदु अइसु खनगिगे अदु करिगुम्बा अइना चनिंगनगदी नोंगोंदा को हाइरक्किनेको ओ फरे अदु मुन्नदि खलो अमुक्तंगी चलगा ट्राई तौरसे याद्रगा आई कोक थिलके कितोरगे कशु मांगदों नतेदा मीने पैसा याम फंगनबदुदा आइगी खुंगंगसिदा लेरिबा मीसिंगसिसु पैसा फंगनिंगदना तौबै वानिदा अदु कोना आई चनिंगसु नोंदा हाइरगे आई युम यौरे आई लेहरुगे को असुमना सोमेन हारिबा मियोइसिना हरिदेवदा हारिबा असुगुमना मफम अदुदा लेरिबा मीसिंगदा महांगना तत्तना मफम मसिदगी हेना खुदोंग चाबा दिल्लीदा लेगनी मफम अदुदा थबक सुरुसी सेल यामना फंगनी असुमना महांगना मिपुंग खुदिमकि महांगना हाइरम सोमेन खक्ता नते गौरव हारिबा मियोइ असिनसु खुंगंगी मियोइ कयादा महांगना हाइरम मसि खक्ता नतना लेकाइ लमदम अदुदा लेबा इंखलक्लिबि नुपी मचा कयादसु महांगना वारी सारम असुमना दिबिया हारिबा नुपी असिनसु नुपी मचा कया महांगना खोमजंदुना दिल्लीगी नुंगाइबा दिल्लीदा पैसा फंगबा दिल्लीगी चौखटपा असिगुम्बा नुंगाइ याइफबगी वारी कयाना अंगांग कयागी मबुंगनिंग ओननबा वारीता सादुना लेरमे असुमना नुमिदांग
Haridev gi nupina Haridev dhairaki swaidane somena bra kaino Delhi de thabuk taw bra kaino adu yamna uiko aidi madu nupa do kaya afaba mi mande ngasai su nangara kaino wari sanaki daine aidi ama hina diko as khangida ada chalusi ada thabuk surusi pisa yamna phangni ekhoina sahar du de leibe yaba nateda larik lai so hibe sunatana imai pangai hari bai dunida kadai no hapo chak to hapo matamadu da piklibi machano pi Anjali narak baba mogi Delhi haisibu yamna sokhali hai masibu kyam sokhobe jano nangonda di kana haiba aduburo asidida iche dibiana haini Delhi da chaladi phajaba ngak to uni lambi thong leinunggi train aduga phajaba gari phajaba building aduga mafam aduda leiba misingdo ekhoini Hindi film do ubudo mokhoi gumba ngaktani hai film da yauriba misingse aduga Delhi da so ayamba lei hai Anjali mahaki wado ta da makta maduda khoina yamna khanjan ba yaba nate aduga ne ekhoinu honari bise nangini lari la suning thina paga daban aduga ne mokhoi na haiba wadu de ne nangna thajadana maduda na khoina matung inba yaba nate ko hoi baba ai khangida sum jedi bana haibido adu sum tambanida phare asumna masigi matungda Divya amadi Somen amadi Gaurav makhoi ahumna khungang aduda leiba miyoi singda Delhi da thabak suba chatsi haiba nupi macha amadi nupa kaya da makhoi ni yamna tattana haiba tuklamde masigi matungda Anjali school halakpa matamda mamanabi amago wari sanarami Anjali nangarang che Divya ga phaminara wari sanai do kari hainino aduburo Delhi da ne thabak suba chalusi nongmada lupa lising ani hena phangi thamada di lupa kya as yamdra ado aidi thajadida mana haido ukhoi laira ba minabu ada kari thabak suru doino kari thabak ni haige ba khangde adubudi aisu thabak do company gi thabak ni hai ado sei train thoi trom do suradi adomak yawbi yare hai ekhoi gumba nupi macha mana thamada lupa lising kunthra de gina lising umpu phobudi irai laina phangi hai aduga khoina Hindi film do uba mising do makhoi sune ada loina lei hai aduga makhoi gumba sune adai da loina lei hai fajaraba gari fajaraba yum building ka khoina film do uba do adu maina loi tawi hai adu Anjali adu ba sengbu ori jalo khangde da mana sum hai bani khoi baba hoisu ada thabak suba sa sen hai adu baba na di hum ngangi akhoi di sida lady se sahar gai do imana popudigi ujadri ko nakraba akhoi gi Guwahati lerisibo akhoi di amok tabujatri adu chedi biana haiba Guwahati gumba saruk chama ni hai Delhi de fajarisi adu phadi fajarongani ko asumna mamanabi ani onsinna dan wari sakhi asumna chamjaraba khungang adu de leriba lairaba oirabasu chaba thakpa phangnana nabagi damak cha gi baganda cha mana hekpa cha gi factory de thabak tawba haibasina lamdam adugi yamna maroiba sinpham amani adubu noma numidang wairam ama Haridev mahak mayumda halaki Anjali mama kaino yumchi thongso hangina Anjali diliti kadai sakrajano yasang pugi mamsila kansidana hangedi sa injang loidun leramri imungsi hangi ai makharom damte yangki aduga moi baba na somdam da chalamte yangbiu hoi ai somdam da chalagi yangki Anjali gita nokhoi dokhoi Anjali lakpra manga saidi uki khoi somda di lakti as kadai da sakrajano yum da suli hodi sumaina mukta tawdabani asumna yum aduda Anjali koithi thiba matamda Anjali phangkiramde masigi matungda khungang aduda Anjali koithi thiba matamda Anjali phangkiramde masigi matungda lekai gi mi mathang Haridev gi yumda laki masigi matungda Haridev na haiki mayam aigi chanopi Anjali leramdrise somena puba soidun orongani
ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯗꯦꯜꯂꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯁꯤ ꯗꯦꯜꯂꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯏ ꯃꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯥꯏꯔꯝꯕꯅꯤ ꯅꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯁꯣꯃꯦꯟꯗꯣ ꯕꯁꯇ ꯃꯍꯥꯛ ꯇꯣꯡꯕ ꯑꯩ ꯎꯍꯧꯋꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯤ ꯌꯥꯎꯈꯤꯗꯦ ꯇꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯕꯁꯇ ꯃꯥ ꯃꯊꯟꯇ ꯇꯣꯡꯕꯗꯤ ꯎꯏ ꯑꯗꯨꯗꯤ ꯗꯦꯜꯂꯤꯗ ꯆꯠꯁꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯧꯔꯝꯕꯁꯦ ꯒꯧꯔꯕ ꯑꯗꯨꯒ ꯗꯤꯕ꯭ꯌꯥ ꯑꯗꯨꯗꯤ ꯃꯈꯣꯏꯅꯤꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯔꯤꯗꯦꯕ ꯑꯩꯅ ꯎꯕꯗꯗꯤ ꯗꯤꯕ꯭ꯌꯥꯁꯨ ꯉꯁꯥꯏ ꯃꯊꯟꯇ ꯆꯠꯈꯤ ꯑꯗꯨꯒ ꯒꯧꯔꯕꯁꯨ ꯀꯅꯥꯝꯇ ꯂꯣꯏꯅꯈꯤꯗꯦ ꯃꯈꯣꯏ ꯉꯁꯥꯏ ꯕꯁ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯎꯍꯧꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯐꯝ ꯀꯗꯥꯏ ꯂꯩꯒꯗꯧꯔꯤꯕ ꯃꯌꯥꯝ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯃꯐꯝ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯆꯪꯗꯅ ꯑꯟꯖꯂꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯈꯤꯔꯝꯃꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜ ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯊꯤ ꯊꯤꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯟꯖꯂꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ ꯁꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯟꯖꯂꯤꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯗꯕꯅꯤ ꯁꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯝꯇ ꯈꯔ ꯊꯤꯕꯤꯌꯨ ꯁꯕ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯦ ꯍꯥꯏꯁꯤꯕꯣ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕꯗꯒ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯁꯕ ꯆꯍꯤ 13 15 ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯁꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯁꯕ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯌꯥꯎꯔꯛꯄ꯭ꯔꯣ ꯁꯕ ꯐꯣꯇꯣꯁꯤꯗ ꯂꯩꯖꯔꯦ ꯑꯣ ꯀꯗꯥꯏ ꯁꯤꯗꯤ ꯐꯅꯌꯥꯝ ꯆꯥꯎꯔꯤꯅꯦ ꯁꯤꯗꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯗ ꯆꯦꯟꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯁꯕ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯑꯉꯥꯡ ꯅꯠꯇꯦ ꯁꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯤꯕꯅꯤ ꯍꯦꯔꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯩꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯆꯍꯤ 13 15 ꯑꯝꯇ ꯉꯥꯏ ꯉꯝꯗ꯭ꯔꯕ ꯉꯥꯛꯇꯅꯤꯗ ꯅꯈꯣꯏꯅ ꯉꯥꯡꯒꯅꯦꯅ ꯀꯤꯕꯗꯒꯤ ꯑꯇꯣꯞꯄ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯒ ꯑꯇꯣꯞꯄ ꯈꯨꯟꯗ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯔ ꯌꯦꯡꯈꯤꯁꯤ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯌꯨ ꯁꯕ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤ ꯁꯕ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯄꯥꯎꯗꯨ ꯐꯪꯕꯒ ꯅꯣꯏꯗ ꯍꯥꯏꯔꯛꯀꯦ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯈꯤ ꯑꯗꯨꯕꯨ ꯑꯟꯖꯂꯤ ꯃꯐꯝ ꯈꯪꯈꯤꯗꯦ ꯍꯪꯂꯕꯁꯨ ꯀꯅꯥꯗ ꯍꯪꯂꯨꯒꯅꯤ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯈꯤꯔꯝꯃꯤ ꯍꯔꯤꯗꯦꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯤꯔꯝꯃꯤ ꯊꯕꯛ ꯁꯨꯕꯁꯨ ꯃꯈꯣꯏ ꯁꯨꯕ ꯆꯠꯄ ꯉꯝꯈꯤꯗꯦ ꯃꯆꯥꯅꯨꯄꯤꯅ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯎꯪꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃ ꯍꯥꯊꯨ ꯆꯦꯜꯂꯛꯈꯤ ꯍꯔꯤꯗꯦꯕ ꯗꯤꯕ꯭ꯌꯥꯗꯣ ꯕꯁꯇꯒꯤ ꯀꯨꯝꯍꯧꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝꯗꯣ ꯑꯗꯨ ꯅꯥꯀꯟꯗ ꯆꯠꯍꯧꯕꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯪꯉꯨꯁꯤ ꯂꯥꯛꯑꯣ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯇꯝꯃꯤꯕ ꯄꯥꯎꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯑꯩꯈꯣꯏ ꯈꯣꯝꯃꯒ ꯄꯨꯔꯒ ꯆꯠꯈꯤꯁꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯈꯣꯝꯃꯒ ꯗꯤꯕ꯭ꯌꯥ ꯍꯥꯏꯔꯤꯕ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯍꯔꯤꯗꯦꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯂꯥꯛꯈꯤ ꯗꯤꯕ꯭ꯌꯥ ꯑꯟꯖꯂꯤ ꯀꯗꯥꯏ ꯂꯩ ꯍꯥꯏꯌꯨ ꯑꯟꯖꯂꯤꯗꯨ ꯀꯗꯥꯏ ꯂꯩ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯈꯪꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯅꯪꯅ ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯗꯥꯏꯅꯦ ꯗꯦꯜꯂꯤꯗ ꯆꯠꯁꯦꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯋꯥꯔꯤ ꯁꯥꯗꯥꯏꯅꯦ ꯍꯥꯏꯌꯨ ꯑꯟꯖꯂꯤ ꯀꯗꯥꯏ ꯂꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤ ꯂꯥꯏꯔꯕꯅꯤ ꯃꯤ ꯑꯌꯥꯝꯕ ꯁꯦꯜ ꯊꯨꯝ ꯂꯣꯏꯅꯃꯛ ꯋꯥꯅꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯗꯦꯜꯂꯤꯗ ꯆꯠꯂꯕꯗꯤ ꯄꯩꯁా ꯌꯥꯝꯅ ꯐꯪꯒꯅꯤ ꯑꯐꯕ ꯋꯥꯐꯝꯅ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯗꯦꯜꯂꯤꯗ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯄꯤꯕꯅꯣ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯆꯥꯗꯨ ꯄꯨꯔꯒꯕꯨ ꯑꯩꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯍꯜꯂꯛꯏꯁꯤ ꯍꯜꯂꯛꯈꯤꯗ꯭ꯔꯣ ꯃꯌꯥꯝ ꯑꯃꯇ ꯈꯜꯂꯨꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯕꯨ ꯑꯩꯅ ꯄꯨꯔꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯜꯂꯛꯀꯗ꯭ꯔꯕ ꯑꯩ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯑꯩ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯗꯤ ꯁꯣꯃꯦꯟ ꯑꯃꯁꯨꯡ ꯒꯧꯔꯕꯅꯁꯨ ꯁꯤꯗꯒꯤ ꯊꯕꯛ ꯁꯨꯔꯨꯁꯦꯅ ꯃꯈꯣꯏꯅꯁꯨ ꯍꯧꯔꯤꯗꯨꯗꯤ ꯑꯗꯨ ꯃꯈꯣꯏꯗꯁꯨ ꯍꯪꯉꯨ ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯣꯃꯦꯟꯒꯤ ꯂꯩꯐꯝ ꯍꯥꯏꯌꯨ ꯁꯣꯃꯦꯟ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯑꯩꯒ ꯃꯈꯣꯏꯒ ꯊꯕꯛ ꯄꯨꯟꯕꯁꯨ ꯅꯠꯇꯦ ꯗꯤꯕ꯭ꯌꯥ ꯅꯪ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩꯈꯣꯏꯗꯣ ꯑꯝꯇ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯎꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯗꯦ ꯑꯗꯣ ꯑꯩꯁꯨ ꯍꯪꯉꯛꯀꯦ ꯃꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯗꯦꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯁꯍꯔ ꯑꯃꯅꯤ ꯑꯩ ꯃꯊꯪ ꯂꯥꯛꯄꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯃꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯑꯩ ꯈꯪꯅꯕ ꯍꯣꯠꯅꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯃꯥ ꯃꯄꯥ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯈꯤꯗꯦ
नुमिदा ममाना मचानुपी अंजलि कौदुना कौकी मसिगी मतुंगदा इमुंग अदुदा ओइरिबा फिबम अदुदा हरिदेव महाक दिल्ली दे चतुना मचानुपी की खुंगुल लीरुगे हाइना खनकी मसिगी मतुंगदा लेकाई गे मी मयाम पाव अदु ताबदगी हरिदेव की युमदा लाके मयाम अहि दिल्ली दे चसरुखी अदुगा इचानुपी की खुंगुल दो लीरुखी सोमेन हरिबा मीदो महाक दिल्ली दनी अदुबु दिल्ली की मफम कदाइदनो हाइबदे इसु खंगदे ऐ कोई हंगदुना सोमेन की लेफम कदाइदनो सोमेन आइगी चानुपी कदाइदा पुई ऐ सोइदना मुक्ता थिजरुखी ऐ मुक्ता थिजरुखी ऐगी नुपी मथंदनी युम मसिदा ऐगी नुपी मथंदनी लेकाई में हमना खजिकते यंगसिनबिरम ऐगी चानुपी की खुंगुलसे अमुक्ता लिजरुखी मतम अदुदा लेकाई के मियो एमना हरिदेव अखुई में हम लेरिसिदी नंगी नचानुपी अंजलि फंगनब थीरगा मफम सिदा पोरो अदुगा नंगी युंगी दमुतदी अखुई लेकाई में हम लेरिदना अखुई यंगंगे असुमना हरिदेव मयुमदा लैबा पैसा खरा पाइदुना दिल्ली दा चटननबगिदमा दिल्ली दा चटखिरम मपुनसीदा शहर चत्रिब मी अमना शहर चटपा अमदी महाकी मांगखिब मचा अदुबु मफम अदुदा करमना थिरुगनि दिल्ली शहरदा योंखिरा शहर अदुदा महाकने हेक यौबगा क्रिक क्रिक इनब मी मया कैथेल की गाड़ी मखो सिन्मी कया मियाम कया फजरब गाड़ी वांगलब युम मथोल कया कया मफम अदु येंगबदा महाक अंगक पोइखि करम्बा मफमदा चलगा महाकी मांगखिबा मचानुपी थीगनि अमदी मचानुपीबु पुदुना चटखिबा सोमेन मतौ करमना थीगनि महाक करीमता खंगदे अदुबु मचा मांगखिबगी मचांगना ममाना पोकपदगी अमुक्ता चत्रिबा दिल्ली शहर अदुदा लाक्तुना मचानुपी थीबा महाक हौरखि असुमना महाक कैथेल अदुदा लैबा दुकान अमदे चंगदुना दुकान अदुगी मपुदा महाक हाइखि सब सोमेन हाइबा मियोय मा खंगबिब्रा ए सोमेन अदि कनानो सब अखोइगी खुंगंगदगिनि नोइगी खुंगंग हाइदुबु कैनो नोइ खुंगंगना करिनो सब ऐ असमदगिनि अदुगा ऐगी खुंगंगी ममिंग कबीरपुर नंगना हारिबदुदि अखोइ खंगबा ngamदेदा महाक दिल्ली दे करी थबक तौइ हाइगे सब अदुदि अखोइ करीमता खंगदे मा दिल्ली ददि थबक तौबनि अदु महाक के एड्रेस पु खंगब्रो सब एड्रेस ति खंगदे दिल्ली दनि हाइ दिल्ली गी एड्रेस मयाम सिदि अइने ngasiदगी पनबदने हायेंग बो पनबद लोइबा नाइरो अदुगा एड्रेस सु खंगदबा अदुगा मीदुगी फोटो सु यावदबा मतौ करमना नोखोइना नंगोंदा हाइदुसिबो चलो अखोइ ngakta पोट योनगे असिदा थो असाइदा लेबा मीदसु खिता हंगो को एड्रेस सु खंगदबा फोटो सु यावदबा मी कमाइ थीदोनोदा सब अइगी चानुपी मांगना पुरगा चखिबनि सब अदुगा अइना हाइजरिसे असेंबने सब अदु मागी लेफमदु खंगदि अमुक्ता हाइबियो करिनोने नंगना हाइदुबो असाइदा चलगा हंगो चोबा असुक यामना लेखरबा मियाम सिदा अइ खक्ता थेंगनबरो नंगना अतैदसु हंगो चलो असाइदा लेसे मोइदसु हंगो चलो जात जात की मीसिंग जिला इहे करिनो तौरसिबो हरिदेव मफम अदुदुगी थोरखि लंबीदे चलिबा मी खुदिमकी मचानुपी की फोटो महान उलम महाकी मचानुपी महाकी खुंगंदगी सोमेन हारिबा मियो एसिनो पुदुने चखिबे मचानुपी से मसक खंगबा मखोइ उबरा हाइदुना मी खुदिमकी फोटो उतुना चलम अदुबु मी अयामबना सोमेन हारिबा नुपा अदुगी एड्रेस हंगलपु मतमदा महाक करिगुम अमता खुंबा ngamkide असुमना नुमित मंगानी दिल्ली की मफम कयादा अंगाहोबगुमना मचानुपी की फोटो अदु पाइदुना मचानुपी थीरिबनि हाइदुना को चला असुमना हरिदेव दिल्ली दा चयोल अमा हेना मचानुपी थीखि अदुबु महाकना मचानुपी थीरिबा अदु महाकना पुरक्पा पैसा पुनमक्सु लुसिलखि तंगाई फदना महाक मयुमदा हलक्तबा याखिदे उपाय लेत्रदुना हरिदेव मयुमदा हलखि महाकना हलक्पा मतमदा मचानुपी पुरक्कनि खंजरंबा अदु मचानुपी पुदुना महाक हलखि मसिगी मतुंगदु खुंगंगी मी कया वा हंगबलाकी हरिदेव करी पाव लेरगे
Anjali thirakpudubu mafam khangaktarba karigumba am to pai leti yamna chawkraba saramani adu yamkraba yum sing aduda aina matau karamna amamamta changlaga igi chanupi thirugani aduga somen ge lefam su kana mata khangti kanagumba kharanadi somen hariba mingsi takre hari adubu ai makha tana thiba ngamdre aina pubo paisa khara dusu loina loisilaki madudagi itangai phadana yumda mung lakpani asumna mahak na miyamda tamki asumna imung aduda nungaita na lenki leiriba khungang adugi lekai khodimak miyam khodimangna Anjali mangkhibagi wafam asina mipum khodimangna nungaina daba haibadu oiram asumna numit kharani hauki amadi numidang wairam ama khungang aduda leiba Ramitha hairibi nupi macha ama mahakki apupagi maming Nakul hariba mi asisu mahakki nupiga loinana ayung nungthilna chabaganda thabak suba numidangna yumda halakpa haibadu oiram asumna makoina thabak sururga halakpa matamda yum aduda makoigi machanupi Ramitha leiramkhidi makoi Ramitha bu koi thithiram yumthong khuding de changduna Ramitha lakpra haidunangki matam aduda Haridev su pau taki mahak sulaki lekai ge mi ke amarum yauduna Ramitha ki khungul likiram adubu Ramitha phangba ko lekidi imung asisu awaba haibadu oiki Haridev gi imung do wariba chaina aduga chap manana factory aduda thabak tawba yawba Nakul gi machanupi Ramitha mangkiba sidasu makoichu chap manana imung aduda awaba oiki asumna numit kharani haukhira asumna lekai aduda nupi macha ani mapam marang khangdana mangkiba aduda wafam asita ngangnakhiram asumna Haridev gi mamanaba Prakash kauba amaleram mahakki nupi amadi Prakash ayu anganmadagi chabaganda thabak suba numidang wairam halakpa haibadu mokhoisu oiram masigi matungda Prakash ki macha nupi chahi 13 surabi amaleram maduda Prakash na haiki Anusri nangdi kadai chatoino baba ai school chatke tobani computer class lei fare ado nangsu pauksi tare dana ko hoi baba ai khangi ai loina tare ado se si nangi leirakpani si phajabram tiyongse baba na leirakpani baba sidi yam phajai aina setpade yam phajagani baba aidi si yamna pame matam aduda Anusri mahakki dress adu pairaga mingsel de yenglam amadi lekai aduda Divya kaubi nupi amaga mahakka unaba matamda wari sanaba adu ningsinglaki che Divya akhoi sida de larik tamase yamna matik sana phangde adu aidi larik sama khai amna tamthaning Delhi de larik tamaga thabak kaisa chawba toba aidi amna pam adudi Delhi de chalaga sahi ama muktani nang mangtho aduga sahi amagi manungda tha amada lupa lising kontra adu rabadi sahi mada lupa kyano yo adugi pesaduna nang nahina sing tamadi apau nupi mu oibe yadoini aina Delhi de chase haise sigini adu che ada sudai thabak se karino ba pangre Anusri nangdi larik su haridudi thabak wadana nangdi adom che chang suraga paisa kharaga phangba yani adusu nangdi larik kharaga haibanina nangna phariba thabak tu hena phagalo nangi tolok tu tha amada lupa lising humpu ga pidoini moya dadi mi manane tha amada lupa lag ama hen bangaktan aduna tadi kai gandoino akoi sidadi tha ama thabak suraga lupa lising ani ahum phangba adunani aina swaida leriba mi singse kanade sidagi ada chalasi thabak suru si paisa phangu se haba adubu mayam se amata yanadi kedore Anusri nangi phirol du phajadrabo baba yamna phajai dress ubudane aidi wakhal ma khalureba ado baba na haibadu kau biya de ko hoi baba ado ai computer class yaurukige ho chalo fajana chalo ko masigi matung numit ni lerega numidang wairam Prakash thabak suba halaki amadi numidang wairam aduda Anusri bag ama yalaga thorakiram matam aduda Prakash na haiki anu nangi kadai dano baba ai ri ta khoida larik paminarugi dobani aini khangdaba khara leire maga tanaragadi hekta thoe magi marakta chaluge dobani
ꯑꯣ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯉꯁꯥꯏꯕꯨ ꯈꯣꯡꯅ ꯆꯠꯂꯒ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯅꯠꯇꯦ ꯅꯠꯇꯦ ꯕꯕꯥ ꯌꯥꯔꯅꯤ ꯕꯕꯥ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯑꯩ ꯑꯃꯨꯛ ꯊꯤꯟꯕ ꯆꯠꯂꯗꯤ ꯋꯥꯔꯅꯤ ꯕꯕꯥ ꯌꯨꯝꯗ ꯆꯠꯄꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯒꯦ ꯑꯣ ꯐꯔꯦ 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 ꯑꯗꯣ ꯑꯅꯨ ꯃꯇꯝꯁꯤ ꯌꯥꯝꯅ ꯐꯠꯇꯦꯀꯣ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯑꯁꯨꯝꯅ ꯃꯝꯁꯤꯜꯂꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯅꯨꯁ꯭ꯔꯤ ꯌꯨꯝꯗ ꯍꯜꯂꯛꯀꯗꯕꯗꯨ ꯍꯜꯂꯛꯈꯤꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁꯅ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯋꯥꯔꯝꯃꯤ ꯃꯔꯝꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯪꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯃꯥꯡꯕꯒꯤ ꯊꯧꯗꯣꯛ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯋꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯇꯥꯒꯤ ꯌꯨꯝꯗ ꯆꯠꯈꯤ ꯔꯤꯇꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯪꯀꯜ ꯑꯩꯈꯣꯏ ꯑꯅꯨꯁ꯭ꯔꯤ ꯂꯥꯛꯇ꯭ꯔꯣ ꯑꯪꯀꯜ ꯉꯁꯤꯗꯤ ꯂꯥꯛꯇꯤꯌꯦ ꯅꯍꯥꯟꯈꯩꯗꯤ ꯂꯥꯛꯄꯁꯨ ꯌꯥꯎꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯇꯤꯌꯦ ꯉꯁꯥꯏꯕꯨꯗꯤ ꯁ꯭ꯀꯨꯜꯗꯁꯨ ꯑꯩꯒ ꯊꯦꯡꯅꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯛꯇꯦ ꯅꯈꯣꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅꯗꯤ ꯑꯗꯨꯒ ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯌꯨꯝꯗ ꯂꯥꯛꯍꯧꯗꯦ ꯑꯁ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯄ꯭ꯔꯀꯥꯁ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯐꯝ ꯀꯌꯥꯗ ꯑꯅꯨꯁ꯭ꯔꯤ ꯊꯤꯈꯤ ꯑꯗꯨꯕꯨ ꯑꯅꯨꯁ꯭ꯔꯤ ꯊꯤꯕ ꯈꯪꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨꯗ ꯀꯞꯅ ꯂꯥꯎꯅꯈꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯨꯝꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯔꯤꯗꯦꯕ ꯅꯀꯨꯜ ꯃꯈꯣꯏꯁꯨ ꯂꯥꯛꯈꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯇꯦꯡꯊꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯈꯤ ꯍꯔꯤꯗꯦꯕ ꯅꯪꯒꯤ ꯅꯆꯥ ꯃꯥꯡꯕꯁꯨ ꯑꯃꯗꯤ ꯅꯀꯨꯜꯒꯤ ꯃꯆꯥ ꯃꯥꯡꯕꯁꯨ ꯃꯈꯣꯏ ꯆꯍꯤ 14-15 ꯉꯥꯛꯇꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯆꯍꯤ 13 ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯕꯤ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯐꯦꯛꯇꯔꯤꯗ ꯊꯕꯛ ꯌꯥꯎꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯅꯕꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯟꯖꯂꯤ ꯔꯃꯤꯊꯥ ꯃꯈꯣꯏ ꯃꯥꯡꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯣ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯈꯟꯅ ꯑꯩꯅ ꯁꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯀꯌꯥꯁꯤ ꯈꯪꯅ ꯃꯍꯥꯛꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯆꯨꯝꯕꯔꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯈ꯭ꯔꯦ ꯍꯔꯤꯗꯦꯕ ꯅꯀꯨꯜ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯛꯇ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯌꯨꯝꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯔꯝꯗꯕꯁꯤꯕꯨ ꯄ꯭ꯔꯀꯥꯁ ꯌꯥꯔꯦꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯦꯡꯊꯥꯕꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯆꯠꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯁꯤ ꯅꯀꯨꯜ ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯈꯤꯕꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯣ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯈꯨꯡꯒꯪ ꯑꯁꯤꯗꯗꯤꯅꯦ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯃꯁꯤꯡ ꯊꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯈꯤꯕꯗ ꯅꯣꯡꯃꯇꯁꯨ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ ꯋꯥꯗꯣ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯕꯨ ꯍꯔꯤꯗꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯨꯁꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ 3 ꯁꯨꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯠꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯕꯒ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁꯇ ꯇꯝꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯈꯣꯏꯕꯨ ꯅꯆꯥꯅꯁꯨꯁꯤꯡꯗꯨꯕꯨ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯨ ꯉꯛꯇ꯭ꯔꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯅꯈꯣꯏꯕꯨ ꯉꯛꯇ꯭ꯔꯕ ꯃꯤꯒꯤ ꯂꯝꯗ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯇꯥꯕ꯭ꯔꯥꯕ ꯃꯃꯥ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯍꯜꯂꯒ ꯃꯆꯥ ꯃꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯕꯨ ꯅꯣꯏꯅꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯥꯏꯕꯒꯥꯟꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯦ ꯁꯣꯝꯗꯅ ꯅꯆꯥꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯑꯗꯨꯗꯤ ꯅꯣꯏꯗꯤ ꯌꯦꯡꯁꯤꯟꯗꯦ ꯑꯗꯨꯗꯤ ꯃꯥꯡꯈꯤꯕ ꯇꯥꯕꯅꯤꯅꯦ ꯃꯥꯡꯕꯨ ꯃꯥꯡꯗꯦꯅꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯅꯣꯏꯒꯤ ꯅꯆꯥꯗꯣ 3 ꯁꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯇꯩ ꯂꯩꯔꯤꯁꯤꯡꯁꯨ ꯂꯣꯏ ꯃꯥꯡꯂꯛꯈꯤꯅꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯗꯥꯏꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯉꯥꯡꯁꯤꯡꯗꯨ ꯂꯣꯏꯅ ꯆꯥꯎꯔꯦ ꯃꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯂꯩ ꯑꯃꯨꯛꯇ ꯊꯤꯒꯠꯂꯨ ꯑꯗꯨꯒꯅꯦ ꯃꯈꯣꯏꯒ ꯆꯦꯟ ꯆꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯀꯨꯇꯥ ꯆꯥꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯅ ꯉꯁꯥꯏꯅ ꯌꯧꯔꯝꯃꯅꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯨꯛꯇꯗꯤ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯈꯣꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯅꯆꯥꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯗꯥꯏ ꯆꯠꯂ ꯊꯤꯔꯨꯗꯣꯏꯅꯣ ꯅꯣꯏ ꯍꯧꯖꯤꯛ ꯃꯥꯡꯉꯦ ꯍꯥꯏꯔꯤꯕ ꯑꯅꯨꯁ꯭ꯔꯤ ꯍꯥꯏꯗꯨꯒꯤ ꯐꯣꯇꯣ ꯌꯥꯎꯕ꯭ꯔꯣ ꯐꯣꯇꯣ ꯌꯥꯎꯔꯗꯤ ꯄꯤꯔꯛꯑꯣ ꯑꯝꯇ ꯌꯦꯡꯒꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯣ ꯁꯤꯗꯤ ꯆꯥꯎꯔꯤꯅꯦ ꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯁꯤꯒꯤ ꯐꯣꯇꯣꯁꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯥꯡꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯕꯤꯔꯒꯦꯀꯣ ꯑꯗꯨꯒ ꯐꯪꯉꯗꯤ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯀꯦ ꯆꯠꯂꯣ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯜꯂꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯌꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯍꯔꯤꯗꯦꯕꯅ ꯍꯥꯏꯔꯛꯈꯤ ꯅꯀꯨꯜ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯗꯤꯕ꯭ꯌꯥꯅ ꯁꯣꯏꯗꯅ ꯊꯣꯟꯕ ꯑꯣꯏꯒꯅꯤ ꯃꯃꯥꯡ ꯊꯛꯇꯁꯨ ꯃꯍꯥꯛ ꯅꯥꯟꯊꯣꯛꯈ꯭ꯔꯦ
ꯑꯩꯅ ꯈꯟꯕꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯄ꯭ꯂꯥꯟꯁꯦ ꯃꯍꯥꯛ ꯌꯥꯎꯔꯝꯒꯅꯤ ꯍꯔꯤꯗꯦꯕ ꯅꯪꯅ ꯍꯥꯏꯗꯣꯛꯏꯁꯨ ꯌꯥꯅꯤꯡꯉꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯃꯍꯥꯛ ꯂꯩꯇꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡꯗꯨ ꯁꯣꯏꯗꯅ ꯄꯨꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯅꯀꯨꯜ ꯑꯩꯈꯣꯏꯒꯤ ꯑꯟꯖꯂꯤꯗꯁꯨ ꯃꯍꯥꯛꯅ ꯁꯍꯔꯗ ꯆꯠꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯖꯂꯤꯗꯁꯨ ꯃꯍꯥꯛꯅ ꯁꯍꯔꯗ ꯆꯠꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯥꯏꯈꯤ ꯍꯟꯗꯛ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯛꯈꯤꯁꯅꯨ ꯃꯍꯥꯛ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯤꯕ꯭ꯌꯥ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯃꯍꯥꯛ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯅ ꯇꯥꯈꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯈꯣꯝꯗꯨꯅ ꯗꯤꯕ꯭ꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯔꯤꯗꯦꯕꯅ ꯍꯥꯏꯈꯤ ꯗꯤꯕ꯭ꯌꯥ ꯅꯪ ꯊꯣꯔꯛ ꯅꯪ ꯏꯃꯨꯡꯗ ꯂꯩꯔꯗꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯂꯥꯛ ꯀꯔꯤꯅꯣ ꯃꯌꯥꯝ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯂꯥꯟꯅ ꯎꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯗꯦꯜꯂꯤꯗ ꯊꯕꯛ ꯆꯥꯎꯅ ꯇꯧꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯊꯕꯛ ꯐꯪꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯧꯗꯣꯛꯆꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯕꯨ ꯅꯝꯗꯨꯅ ꯄꯨꯈꯤꯕ ꯌꯥꯎꯕꯒꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯦ ꯅꯪꯅ ꯀꯔꯥꯝ ꯆꯥꯎꯅꯅꯕꯒꯤꯗꯃꯛ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯤ ꯅꯪꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯤ ꯁꯥꯕꯒꯤꯅꯦ ꯑꯩꯈꯣই ꯂꯣꯏꯅ ꯄꯥꯎ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤꯁꯨ ꯏꯆꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯇꯝꯁꯤꯗ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯆꯠꯅꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡꯗꯣ ꯑꯩꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯋꯥꯔꯤ ꯁꯥꯕꯅꯤ ꯃꯈꯣꯏꯕꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯍꯟꯕꯅꯤ ꯑꯗꯨꯒ ꯍꯪꯕꯤꯌꯨꯅꯦ ꯑꯉꯥꯡꯁꯤꯡꯗꯨꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯅꯝꯗꯅ ꯄꯨꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯏꯁꯦ ꯁꯣꯃꯦꯟꯒꯤ ꯗꯦꯜꯂꯤꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯃꯗꯨ ꯑꯩ ꯈꯪꯂꯒ ꯂꯥꯛꯏꯕꯅꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅꯅꯦ ꯃꯗꯨ ꯄꯤꯒꯦꯅ ꯚꯔꯥ ꯇꯤꯡꯒꯩ ꯃꯐꯝꯁꯤꯗ ꯂꯥꯛꯏ ꯁꯤꯒꯤ ꯆꯦꯁꯤꯗ ꯏꯔꯕꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯑꯦꯖꯦꯟꯁꯤꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯗ ꯆꯠꯂꯒ ꯁꯣꯃꯦꯟꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯕꯤꯔꯣ ꯑꯗꯨꯒꯅꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯃꯥꯡꯕꯁꯤꯒ ꯑꯩꯒꯗꯤ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯁꯤꯒꯤ ꯃꯈꯥꯗꯤ ꯃꯌꯥꯝꯅ ꯊꯣꯛꯄꯗꯣ ꯇꯧꯕꯤꯔꯣ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯃꯗꯨꯗ ꯍꯔꯤꯗꯦꯕꯅ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝ ꯑꯩ ꯗꯦꯜꯂꯤꯗ ꯑꯟꯖꯂꯤ ꯑꯃꯗꯤ ꯔꯃꯤꯊꯥ ꯑꯃꯗꯤ ꯑꯅꯨꯁ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯩ ꯅꯝꯗꯨꯅ ꯊꯤꯗꯨꯅ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯑꯩ ꯃꯈꯣꯏꯕꯨ ꯅꯝꯗꯨꯅ ꯄꯨꯔꯛꯀꯅꯤ ꯅꯠꯇꯦ ꯍꯔꯤꯗꯦꯕ ꯍꯟꯗꯛꯇꯤ ꯅꯪ ꯅꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯃꯤꯟꯅꯔꯨꯁꯤ ꯅꯠꯇꯦ ꯅꯀꯨꯜ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯗꯤ ꯚꯔꯥ ꯌꯥꯝ ꯇꯤꯡꯒꯅꯤ ꯁꯦꯜꯁꯨ ꯌꯥꯝ ꯇꯤꯡꯒꯅꯤ ꯑꯗꯨꯒ ꯏꯃꯨꯡꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯂꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯈꯔ ꯌꯦꯡꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯉꯥꯡ ꯑꯍꯨꯝꯗꯣ ꯑꯩ ꯊꯤꯔꯒ ꯄꯨꯔꯛꯈꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯈꯣꯏ ꯂꯩꯔꯦ ꯍꯥꯏꯕꯒ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯈꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯗꯦꯜꯂꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯔꯤꯗꯦꯕꯅ ꯃꯌꯥꯝꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯔꯤꯗꯦꯕ ꯑꯦꯗ꯭ꯔꯦꯁ ꯏꯕ ꯆꯦ ꯑꯗꯨ ꯄꯥꯏꯔꯒ ꯗꯦꯜꯂꯤꯗ ꯆꯠꯈꯤꯔꯝꯃꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯍꯔꯤꯗꯦꯕꯅ ꯃꯆꯥ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯈꯤꯗꯦ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯃꯍꯥꯛ ꯁꯣꯃꯦꯟꯒꯤ ꯑꯦꯖꯦꯟꯁꯤ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯈꯤꯔꯝꯃꯤ ꯁꯤꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯒꯤ ꯃꯃꯤꯡꯁꯤ ꯈꯪꯕꯤꯕ꯭ꯔꯣ ꯁꯤ ꯑꯦꯖꯦꯟꯁꯤꯁꯤ ꯁꯤ ꯃꯃꯤꯡ ꯇꯥꯈ꯭ꯔꯦ ꯁꯤ ꯀꯩꯗꯧꯔꯦ ꯁꯤꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯒꯤ ꯁꯣꯃꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯕ꯭ꯔꯣ ꯁꯣꯃꯦꯟ ꯃꯃꯤꯡꯗꯨ ꯇꯥꯒꯨꯝ ꯇꯧꯔꯦ ꯀꯔꯤ ꯇꯧꯔꯦ ꯃꯍꯥꯛꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯃꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ꯭ꯔꯥ ꯍꯣꯏꯅꯦ ꯃꯣꯏ ꯑꯦꯖꯦꯟꯁꯤꯁꯤꯒꯤ ꯃꯊꯧꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯁꯥꯕꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯇꯧꯕꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯃꯁꯨ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯦ ꯃꯥ ꯊꯦꯡꯅꯔꯕꯗꯤ ꯄꯨꯂꯤꯁꯇ ꯐꯥꯍꯟꯒꯦ ꯇꯧꯕꯅꯤ ꯉꯥꯏꯈꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯅꯪꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯗꯣ ꯅꯪ ꯁꯤ ꯀꯥꯁꯤꯗ ꯂꯩꯔꯝꯃꯣ ꯑꯗꯨꯝ ꯑꯩꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯀꯦ ꯁꯤꯗ ꯀꯅꯥꯝ ꯂꯥꯛꯑꯣꯏ ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯁꯣꯃꯦꯟ ꯍꯥꯏꯗꯣ ꯄꯨꯔꯛꯀꯦ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯅꯦ ꯊꯕꯛ ꯁꯨꯅꯦꯅ ꯃꯤ ꯄꯨꯔꯛꯑꯒ ꯃꯃꯥ ꯃꯄꯥ ꯈꯪꯗꯅ ꯄꯨꯔꯛꯄꯗꯣ ꯃꯗꯨ ꯑꯥꯏꯟ ꯌꯥꯗꯦ ꯑꯩ ꯃꯥ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯄ꯭ꯔꯀꯥꯁꯇ ꯐꯣꯟ ꯇꯧꯈꯤ ꯄ꯭ꯔꯀꯥꯁ ꯑꯩ ꯁꯣꯃꯦꯟꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯣꯏꯗꯅ ꯊꯦꯡꯅꯔꯅꯤ ꯑꯗꯨꯒꯅꯦ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯅꯣ ꯍꯩꯖꯔꯤꯗꯦꯕ ꯅꯪ ꯃꯥꯒ ꯎꯅꯔꯕꯣ ꯅꯠꯇꯦ ꯑꯩ ꯎꯅꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯑꯦꯖꯦꯟꯁꯤꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯕꯤꯔꯛꯑꯒꯦ ꯍꯥꯏꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯎꯅꯔꯁꯦꯅ ꯍꯥꯏꯔꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯗꯨ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯅꯉꯣꯟꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯐꯣꯟ ꯊꯝꯃꯒꯦꯀꯣ ꯍꯣꯏ
असुमना हरिदेवना पिरकलिबा पाव अदु प्रकाशना महाकी नुपीदा तमलमे नकुलदसु तमलमे अमदी हरिदेवकी नुपीदसु तमलमे वफम असि ताबदा मचा मांगखिबा ममा मपा अमदी हरिदेवकी नुपी मखोइगी मपुनिंगदा खजिक्तंग नुंगाइबदी फौजरम अमरोमदा नुमिदांग वरम योक्सिलकी असुम गाइबदा नुमित ममसिलकी मसिगी मतुंगदा हरिदेवकी मनाक्ता सोमेन लौबा चटखिबा नुपादु लाकी असिदलो सोमेन हाइबदो सिदा लेरे तुतु माक सिदा लेरे लो अमते यंगो लो सोमेन दो कदाइनो मा काना फुगदबने कदाइ मदुगी मतुंगदा नुपा अदुगी तुंगदगी सोमेन थोरकिरम ए अपंगबा नंगना सुयामना मफम मसिदा लागा इबु योलिबसि करिगिनो दिल्लीगी मफम खुदिमक्ता नंगना इबु कोचि थिरगा कोयहंग हंगलिबसि करिगिनो मसिगी पाउसे पुलिसना ताराबदी आइने तौरुबे थबकसे करि ओइगनि नंग खंगरा हौजिक्ति पुलिस की मनाक्ता नंग चत्रिंगेदा अइगी नाक्ता लाक्पसि याम फरे से अइगी खुट्टा पारिबा चैसु उरब्रा सिगी चैसिना नंगी नकोक्तुदा सोमेन नंग कमदोई अपंग खुंगंग मी नंगुमनसु अइगी खुंगुल लीबनी गायना अइगी ड्रेस का पुरगा लाइ हजिक्ति करि थोरे सोमेन कनानो हाइबदो नंग हजिक्ति खंगेदना मसिगी मतुंगदा हरिदेव लैमाइदा ताखिरम अमरोमदा हरिदेवना फोन तौरकनी हाइदुना प्रकाशना गायकिबदु फोन तौरखिरमदे मसिगी मतुंगदा प्रकाशना हरिदेव की नंबरदा कॉल तौखिरम अदुबु महाकी नंबर अदु स्विच ऑफ अदुमक हाइकी असुमना नुमित असिदगी हरिदेव की फोन ऑफ अदुमक लेकी असुमना हप्ता अमा हेनखिरम खुंगंगदा लेहौरिबा ममा मपा लेबे याकी हरिदेवना हलक्तब अमदी महाकी फोन स्विच ऑफ लेखिबा असिना अमुक्के हेना लाइमन ओइकिरम हरिदेव हलक्तब अमदी महाकी मोबाइल फोन स्विच ऑफ लेखिबा असिना हरिदेव की नुपीसु अमुक्के हेना वाजरम असुमना मसिदगी था कया होखिरम अंगांग सिंह अदुगी मवा मपाव करिगुम्बा अमता ताखिदे हरिदेव की मपावसु ताखिदे पुलिसता हंगलुरबसु करिगुम्बा अमता खंगबा लेते हाइना अदुमक हाइरकी मसिगी मखा अमुक तारकपदा नोंग मनुंगथिल पोबोप अमदा कार अमदा मियोय अनि लाक्तुना युम अमगी ममांगदा खामलमे अमदी कार अदुगी मनुंगदगी मियोय अमना अखोय लाक्ले रबिना अखोय लाए अंकल आई लोइरे फिरोल से आई योमलंबने आई थोरगे मसिगी मतुंगदा खरा लापना लेबे युम अमदगी नुपा अमखंगना युम अमगी ममांगदा कार अमा खामदुना तौरिबा मोंगदु उरमे अमदी महाक चिंगनादुना मफम अदुदा परप परप मखोंगना लाकी अदुबु युम अदु खरा लापनाबना यौफात्रिंगेदा रबिनागी मपा देवतन थेंगनाकिरम ए देवतन आई नंग थेंगनाबा याम फरे नखुगी सुमांगदा कार अमा खामिसिबु युंगने नखुगी नचानुपिगसु वारी सानबु उइ आई चिंगनादना परप लाकबनी कइनो हाइसिबो कराइनो ए हुइने आदा खामेने आइदि कार तोंबा मी कनामता कइसु खंगनबा लेते कनानो आदा खामिसिदे लो चसिलो अदुबु मपा देवतन अमदि मियोय अदुनि यौरक्त्रिंगैदा रबिना इमुंगदगी बेग अमा पाइरगा कार मनिंगदा तोंकी रबिना मसागी चही 12 ngairibi angang amakhat amadi कार अदु तमना तमना थौबो देवतन अमदि ममानब अदुगा तानके ए कार दो नाइखो भैया कार दो थलो रबिना अमता नाइखो नाइखो कार से हम कर दोगे रबिना अमता नाइखो रबिना अमता नाइखो अमता खामो रबिना ओके करिनो पिकनिबी सही तरह नहीं जुगा कंगारी बेगी चानोबी कोई भी था दोस्तों ने चक्कर करिनो कोई की लम्बा मशीन तो रिश्ते को करिनो पिकनिबी चानोबी से पोगरी रबिना नंग तो रिदु को करिनो नंग याउदना कोई कमाई नहीं हिंगनी रबिना
Robina. Se, Devtan, hoglo se. Gari si thogre. Kamai tongni. Akui likai gi mi mi am komoga. Akui kari thongba ya ge do. Akui am ti yengsi. Phangaro. Lamna chatkre. Khungang na sidagi chatkiba nupi masa punma. Masi phawa mata laktre. Madugi manungda aigi piglibi karisu khangjadre chahi tarani thoi khakta ngari chano pi pugre Robina mukhana laro Robina Asumna North East ki Assam gi khungang Kabirpur amadi Sabera hariba mafam asidagi nupi macha mathang mari mangkhirami asumna 2015 gi report ta chahi amada India gi enangang lising nifu mari child trafficking gi case ta chenari amadi mapung mari pharaba nupi kaya marum tongan ba geng khupu kanguna red light ki mafung kaya da makhoi bu yon thokli sanale pak iramdam su kadisu tabale sanale pak asigi mafam kharedagi maruina chingilam amadi tongan mafung kaya dagi Manipur gi mapanda Tabak ingkang suduna paisa fangani haiduna natraga mama mapa lejedraba hingbada khudong chadraba miyoi kayabu tonganbo orphan home amada thamnana nabagi namada iramdam asidagi angang kayamaru mapalamda chatkibadagi thiba khangdana amadi atopa thangnari baleibakta maruina Thailand amadi Singapore da leiduna ngasi phauba iramdam asida halakkidaba ke yauri iramdam asida chaba thakpa phangdaba mahi tamba phangdaba makhoi gi hingnaba honabada khudong chadaba kharagi damak atopa mi gi maramda chalaga tabak inkhang surga nungaina leirugani haibagi wakhalonda child trafficking gi case ta kaya marum chenabagi thodong athok leikre handak ta songarang na handa thokri iramdam asida leiba chanura kharasu mapalamda TV serial da kumhangani heroine kumhangani haibagi wakhalonda masak maming khangdaba miyoi kharaga Facebook ta khangnaduna iramdam asi thadoktuna mapalamda film kumba amadi serial yauro namagi dama honakhiba adu lamakhang da makoibu fagatki lamdam asigi chanura sing munna wakhal khanthabi pamjariba lambi adude chatkibadi kanana su thingdi adubu chatkigedoriba lambi aduna niyom chumna chattadana atoppa lambi amada chatkiduna punshigi thangdokpa ngamlaroidaba khongthang amada phajinduna thamduna lekhiba tarabadi ningdon pomduna punshi chuppa khangu thakta mangba natana karisu upai lero maruaina inkhalakliba sing wakhan muna khanbiu haibada yamna laibani tawthokpada yamna lubani khanbadadi malay masigi ningthau aini haina khanba yai adubu oirakpadadi malay masida aingondagi hena tonba kanasu leramdabasu yai adubu aikoi tonthoni hingadaba nati aikoi miyoiba amani malay masida hingnananabagi hak aigi chapchana le hak aduda niyom chumna malayamgi chana kanglon asi kaidana hingnananabagi damak isane isabu lanthengna mai pakpa taibang miyoiba ama haiduna aigi leiriba purup asigi damak masak maming naiba mingchat urong khilamnananabagi damak honabigedaban pokliba punchi ase amukhaktan karigi akoi masen yengthinagadagi wakhal khara khanthaduna khongthang apabsing thangbiyo maruin inkhalakliba yumgi mina haibana thoina thajadaba lamlanbana haibadana hena thajaganba matam amo oigali thangadoriba khongthang adu taret tara thokna munna hangbiyo punsigi thangadoriba khongpham aduda isana phire adu hana lobiganu akhang ahi ithak thongbasing taret tara thokna khanbagi chanabi lehenbiyo India gi leiriba metropolitan city singda maruina khanduna mukti yengbiyo aikhoiga sakchu karimta manadraba loinana aikhoiga phije chakchasu manaba nataba adugumba furup adugi masak phajabi kaya leina iramdam masigi aikhoigi chanura kanabu lamdam adomda film kumna nanabagi damak kanana kaurakadorigi khudong chaba ama phangna nanabagi damak mangda thakliba lang adu adomna thudana nanabagi damak matam punamak to honabi takchaba nachadi tamjaba khaktani aikhoigidi inbiba amasung inbidabadi adomda leiri adongi mai pakpa amasung afaba aduda aikhoisu khuba khujagi purupcha ama oina ngasigi damoktadi ahanba tangkak matang asida losinjare makha taba case asigi ani suba tangkak mathangi episode ta taminasi sanale pak iramdam kanglei pakna yaikhare tabiriba singbu James Haigurjamna mukahna khurumjari